Jitendra Ningomban Tamakpagi, Wafamni, Mitopsing Tengnabagi, Mahut Lebak Kai Bayaroi, Haina Cheliba, Cheliba Chungliba Singbu, Panaba, Naduna, Lady, Haidana Tamlagli. Zamasi, she you know, we shouldn't any TV discussion, the oil Karakana, ID Kara Makau Pongna, a voice, the rest of Bamatamda, Kogi, Lady Belengak, Mayuk, the Nangbo in Hek Uba, Adubu. Masi koi freedom of speech hai dana sudu maklai bani masi gi wang wada pura chatharak paduga Jitendra hoi su koi na hojik si thengna jarak pada koi NRC gi chu kanna cheliko koi gi census se pangthok tringai da NRC si hana chanhalaba matungda mitop yan cha sing se khandoga NRC si tawba khotpa hai dana tawri adumak pu masi Jitendra hoi gi wa khaktana te even ikui kui tribada koi gi imagi mera gi president koi gi Sujatana hoi mahaki statement do kitang kano tawdragasu yengbada nungaitaba kari haini hanagi former chief minister sudu mag state akan ba wahaidi dum hai aduda natana tongan ba lebaki country singi leader sing sida haidi pin tabal leba matamda ngangning bangang ba launing ba law bai seja khoi ta dana khangdana laabane ba adumak pu khoi gi disida kari gumba wahai kitang kalap thamoigi emotion je control tawba ngamaktabada kari gumba wahai khara kanna he khaiba matamda kari haini kan gadaba jaga dana he kandaba kaloi daba jaga dana he akhoi masen oina tawna basima oza masi yam sang udana la aba amakhangni sisu oza tangai phatana masi masu koigi haidi civil society organization sing sisu miyam gi damakta dagi ihau se puraga akhoi pressure group oina dumak lairibani masida mi akhoi individual amagi karigumba wahai ngangning bakhara thamning bakhara khidang kanna thamu matamda masisu apha pun tawba khorpa saman thaba khorpagi matang sisu jamasisu kitang kahini tawri bese kitang natai cha phatabra haina dum uje sigi matang sida so ozagi oiba motse oza kari kama yengbe masi halaga zo recently Supreme Court na social media gi kenoda khoi magi law my content ama article my keno ma close ama kakta kreda na ko si freedom of expression da masi keno tawena adagi di then the hosik luri di freedom of expression haibu sida akoina India gi parameter da yeng bataraga di mona content ani ne ba kana strict tawri se amana national khoi gi integration hai tare ko ai leba kai be aba magi ward ama amana personal magi keno da sok pai ta dignity da sok pai tare ko ani sida sok tragadi adu manganing mangang bada thudona kaiswa aduna ani sigi parameter ani sida ne moina kanna interfere tawri se ko adu Manipur da di aina khanba do hoji bokta personal oiba mong do oina tawbuna personal keno da oina sagi magi dignity da ko adu da so ena hairaga aya mano oina ken leba kaibo ko rongi kaya oina sanghenda ba malebo ko leba kaibo ko ba kaido buduna tonga ba magi kies oina lakbo ko ba wa amo oina taroga hoi sana reba myam sigi ai personal dignity da so i ma du tawira tawi haibo rom do oina sanghelaga ya boina tawba kupala pha oina tawi ko adu madudi leader amo oina leibra di khara adu khara tolerate tawba ngam batawani adu gi limit po ngam dragadi makamai miyam thengna du wari bo ko hoi ai ngonda yai leimana chaibada natraga ai ne yai leimada chaibada ai gi personal dignity so ena ibani case tawna ma tonga bamdi leiba ki wena lusing buna thongla ba simi so oira ba natraga MLA adigi officer oira badudi ma mayam gi control tawne le mina khara mayam ngang pokol ko duma khara khang na kotana de khara leitho isin tawraga la nai wena unadana ko ena mai tawko no nuaite madu personal way adu tamatang tawradi smai tawwe ai ko pe tumina haina bi ai bo adara mo poina kaina tawsidi kitang ko gi khara magi leadership ki magi limit of tolerance khara ten bra haina idea no mai lowe ko isam san ngana bi apot tu yam extent to wa dai level dai di adai do ai issue na bu ai di khana ning de bu ko ai di ka shu thoyo na di adai do meter wen khande aduga taseng na huji bokta Manipur da khoi gi leba kai ba ya wangangi haidana phong phong na phagi bada aina khan bada di CDCS ek palaga phagi base hoji hanagi former chief minister oramba Tamo Biren adagi amana pabung goyama babani cherau sengi sing amada
babung ibu ya nang bawa tu tabirian na thodang editor oingida ko tora phung bagi ko leba kai bia ba kano tawi na ba harga tabirian jen da legi babung ibu ma jen da legi adu mai na ai experience ta khoi ga sum loina khang pai ta re ko adu ma yam sa atai sidi personal oina ayamba loina tawida adu di magi leadership kano du ai son ba tien bagi ne na du mai na launingi ko adum maina edi sigi expression gi matang di sumaina launingi aduga si ani sida soktragadi adum ngangning ba sarkar ma change tawbagi BJP phati haibi Congress phati haibagi wari bo ko asi democracy ni ngam ba yai na ka ai adu singang de ka maina mai change la ka do magi asoi bu do ina thillaga opposition amon puthok tar ya draga moina haidragadi ai ka maina amon people gi confidence trust la ka maina halaka dori adu gi debate ya bagi na to democracy si PCB de nungai yai pai sina phab system amane na mayam chatnari sibo natraga di dictator makha da natraga na Kim Jong Un na tawudong na China gi Jinping na tawudong wari bo adum leila judum yaina lenga tu ke legi hai targa di adu gi potu du pamdi na koina democracy ne na hairi mina adu gi potu do leiri lenga tu na tolerate to ngam targa di madu gi magi limit of tolerance to son bagi ne na idi adu maina lawi ana sidai dai di thodona kan kano tawde ada sum basidi yamna personal oda mongda tawo phai leba ki senjari mayam sing mayum kai pudana mai ju nu pi angang mai yum pali bane bako adu magi oiba magi life ma lei bani moina tawi du mogi spare time amada magi existence ki problem duma mana karmaina solve to bono haiduna ma sana mayam da uhandana magi su personal ana ayek mayungi kai leita balaira kai chabata mayam thengna ngone buko adu mayam sing du loi cancel tawjaramaga society asigi leba asi kari gum khara ai su contribute tawri haidana tholaga senjari chongjari ne buko adu da magi tawri bapot adu karino haidana akoina recognize tawraga khangaga madugi kanu du society kana ba mongda onthokna wo ena si taw Manipur foreigner kan do na sin bajibu masibu aina lan gadrane yes ai hajibu adu da lal hai ta ga di India gi kaseo foreigner ga Manipur kaseo foreigner kheneram tam ne ba Manipur da gi foreigner lawthu hai bisi Indian foreigner du ne mi khandu hai ri je adu da India gi lengang na madu yaroi hai ta ga di Manipur gi foreigner hai ba India gi foreigner hai ba tongan lai gadra ba sai area se ai mamang da su hangja gare masi wang sine ba na hangning je ena se moina ena si tawro foreigner khando o haiba sida amat ta yarom da su oisano buko khando ga taw bu kan du dai da noina to haibu tawre he yarom dre haina haiba ma di chang dra ne adu khando u ya da bu su kari gi no adu India gi foreigner Manipur tongan leira bra haibu wang se ngoi thamoi da sing na phawe buko madu gi potu pali balenga asina justify to view miyam gi punging pen abu hona view si tawre hai matam da tawra matung da thiu na hai bani thiganu hai bani te tawra matung da thiu ahen budu puthoko depot to ya da su kara wai to no concentration ke mama da ta area am da specific area am da nei matam si bukta hando ko to na thamaga loire da na ko adu kasule adu ta ga di madu taw ya da bai si policy am na chang lai bra policy am na kana taw tawri bra hai ba potu ne ba khoi da phawi ba poti adu gi phawi ba pot adu gi pot thamoi da phawi ba potu hoi ai na TV da ngasi ngange ko ngang ba idi phadre tawena si limi du phani hajela di wa ma kai re ko India gi manung da su leiba India gi foina khandu na si su phani hai ba du di kari nu hai ba posi ka karamain to no ha ba pot ama khoi da samam na ba ma lere masi gi samam na ba si miyam da phautana ba gi da makta India government na natraga man India gi census na kari na department na kaina kan hona bira kan da Manipur miyam gi aspiration singnari ba miyam puna mosi ko na ba ena si tawro kan si da taw matam da amta leiram dri hai ba matam da khoina leite ya de na hai ga da khoi lebang sa pu tu khoina masi foreigner ne hai ga da ne leitum bam sa ga si foreigner ne hai ga da ba moi gi policy du na tawju hai bane ba adu policy du tawroi mai process tu lo du sanaroi hai ta ga di sai ne lom sa pa kari no ba taw yo pot asibo sigi posida ne mayam sina akhoi da thaja ba mang ai ba pon da mayam lai sing si ko ano masigi posi thaja ngai ta ga di noina taw hai ba ngai do khoi tawina taw yo pot aside da leiram da bani na ama leiram bang da kun lera me kun du phare mudha le kun tha du phare moi thindo kharani ona ta moi phenses ya hol roi moi du keno taw ni ko ni hai ba sigi pot mayam sing ase masi matam sana to ba masangi ngam gi te akan mani kulai pai bani akoina ngana ba ngam bazat na te moi ga so bo bong kulai adu da akoina ai si ngang sina moi namsalaga thi gi bi ha ki bi
ama tawgibe aduna wa amani adu kaida du di mong di tade dana ko adu lenga ama panbagi niti ama satpagi mai saktam du oide ko adada masida yawbiri ba khoi iramdangi miyosing haitare lenga sida yawbiri ba lenga sida sangjan biri yawbiri ba iramdangi miyosing officer MLA minister mayam sing ase masi mogi su responsibility lege se moi masada idi khangan janingi mogi su part amani haibusi masmai thamjaningi